Hi ma'am. Ngasiꯒꯤ ꯃꯊꯦꯜꯁꯤꯗꯤꯀꯣ ꯀꯩꯅꯣ ꯂꯐꯨ ꯏꯔꯣꯟꯕ ꯑꯗꯒꯤ ꯌꯦꯔꯨꯝꯁꯦ ꯑꯩꯅ ꯐ꯭ꯔꯥꯏ ꯈꯔ ꯇꯧꯔꯦ ꯑꯗꯒꯤ ꯁꯦꯕꯣꯠꯀ ꯎꯀꯥꯕꯤꯒ ꯊꯣꯡꯉꯦ ꯗꯤ ꯁꯦꯕꯣꯠꯇꯤ ꯈꯪꯉꯤꯗꯅ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯔꯒꯦ ꯑꯩꯒꯤ ꯆꯥꯛꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯕꯣꯜ ꯑꯗꯨꯃꯥꯏꯅ ꯇꯥꯁꯟ ꯊꯝꯈ꯭ꯔꯕꯅꯦꯕ ꯂꯐꯨ ꯏꯔꯣꯟꯕ ꯃꯆꯥ ꯇꯪꯊꯔꯒꯦ ꯃꯥꯏ ꯃꯅꯥ ꯃꯁꯤꯡꯒꯤꯗꯤ ꯂꯣꯏ ꯑꯍꯥꯟꯕꯗ ꯆꯥꯏ ꯂꯣꯏꯔꯦ ꯃꯤꯛꯁ ꯇꯧꯔꯒ ꯍꯥꯎꯋꯦꯅꯀꯣ ꯑꯍꯥꯟꯕꯗ ꯑꯩꯅ ꯆꯥꯏꯁꯟꯈ꯭ꯔꯦꯕ ꯑꯍꯥꯟꯕ ꯆꯥꯛꯈꯣꯝ ꯍꯨꯛꯊꯔꯒꯦ khua hôm nêm nha hầu hết là phu tôi thì rồi là phu tôi tại này là phu gì như thế nào cả bây giờ sẽ bớt cái thùng mà lấy đấy 티슈 하래 하다 맘대 야우드래 우가비기 먹고 좀 ям 하와이면 하리고 만 không 만 먹고 때ꯊꯣꯔꯛꯄ ꯔꯣꯁꯇꯣ ꯀꯩ ꯃꯍꯥꯎꯗꯣ ꯍꯥꯏꯅ ꯆꯨꯞꯊꯔ ꯊꯝꯃꯗꯤ ꯍꯥꯎꯔꯦ cho mấy em ấy video share lời về phao bạ nhìn view nhìn cái bây giờ đi chào đôi này tận nhiều quá ukabi magkok chupa dawangang may matang malik yan
ꯎꯀꯥꯕꯤ ꯃꯀꯣꯛꯀꯤ ꯃꯍꯥꯎꯁꯦ ꯁꯥꯊꯤꯅ ꯍꯥꯎꯋꯤ ꯍꯥꯏꯁꯤꯅꯤ ꯍꯩꯅꯗꯕ ꯃꯤꯗꯤ ꯆꯥꯔꯝꯃꯣꯏꯕ ꯑꯩꯗꯤ ꯆꯥꯏ ꯑꯩꯗꯤ ꯍꯩꯅꯖꯕ ꯑꯩꯗꯤ ꯍꯩꯅꯖꯕꯗꯣ ꯑꯩꯒꯤ ꯃꯔꯣꯟꯁꯦ ꯐꯖꯗ꯭ꯔꯥ ꯍꯩꯅꯖꯕ 이러면서 우물국도 하빼봐. 그래서 근데 애들도 사야 돼. 너무 그냥 하오나 봐라. 거기 뭐 강발 있다. 아들도 합다니. 아들 좀 하오면 만남도. 거의 우리 구운 거래. 그대로란. 하래?
ꯍꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯌꯦꯟꯖꯥꯡ ꯑꯅꯤꯃꯛꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯉꯁꯤꯗꯤ ꯃꯣꯛ ꯁꯥꯏꯒ ꯍꯥꯏꯔꯒ ꯀꯩꯅꯣꯗꯤ ꯃꯣꯛꯁꯦ ꯌꯥꯝ ꯁꯥꯍꯟꯗꯦꯕ ꯑꯩꯅ ꯁꯤꯒꯤꯁꯨ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯁꯥꯍꯟꯗꯦ ꯌꯥꯝꯅ ꯁꯥꯔꯒꯁꯨ ꯑꯣꯏꯅ ꯍꯨ ꯋꯥ ꯇꯧꯅ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗꯦ ꯑꯗꯒꯤ ꯍꯥꯏꯗꯤ ꯆꯥꯁꯟꯕꯗꯁꯨ ꯋꯥꯏꯑꯦꯕ ꯃꯣꯛ ꯁꯥꯔꯒ ꯑꯗꯣ ꯉꯁꯤꯗꯤ ꯃꯣꯛ ꯌꯥꯝ ꯁꯥꯍꯟꯗ꯭ꯔꯦ ꯑꯗꯣ ꯌꯥꯝ ꯍꯥꯎꯁꯨ ꯍꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯣ ꯀꯃꯦꯟ ꯇꯧꯔꯝꯃꯣ ꯍꯥꯏꯔꯣ ꯁꯣꯔꯤ ꯃꯌꯥꯝ ꯑꯗꯣ ꯍꯥꯏꯔꯣ ꯀꯅꯥꯅ ꯂꯩꯅꯀꯣ ꯑꯄꯥꯝꯕ ꯄꯥꯝꯗꯕ ꯑꯗꯩ ꯑꯩꯒꯤ ꯑꯁꯣꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯐꯖꯕꯗꯨꯁꯨ ꯍꯥꯏꯔꯣ ꯑꯊꯤꯕꯗꯨꯁꯨ ꯍꯥꯏꯔꯣ ꯂꯣꯏ ꯍꯥꯏꯔꯣ ꯑꯁꯣꯏꯕꯗꯤ ꯍꯥꯏꯗꯤ ꯍꯥꯏꯔꯛꯇꯣꯏꯅꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ